ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯈꯨꯜ ꯑꯃꯗ ꯂꯩꯍꯥꯎ ꯀꯧꯕꯤ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯍꯥꯎꯒꯤ ꯃꯁꯥꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯪ ꯇꯞꯄ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯁꯨ ꯌꯥꯎꯗꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯀꯩꯁꯨ ꯅꯠꯇꯕ ꯃꯔꯝ ꯑꯃꯒꯤꯁꯨ ꯌꯧꯌꯥ ꯌꯧꯌꯥ ꯇꯧꯗꯨꯅ ꯃꯤ ꯈꯟꯅꯕ, ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕ ꯑꯁꯤꯅꯤ꯫ ꯃꯥꯕꯨ ꯂꯩꯀꯥꯏ ꯑꯗꯨꯗ ꯉꯥꯡꯅꯕ ꯉꯝꯕ, ꯄꯥꯅꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯣꯏ ꯑꯍꯨꯝ ꯃꯔꯤꯗꯨ ꯍꯩ ꯃꯦꯠꯇꯨꯅ ꯆꯥꯔꯝꯕꯅꯤ꯫ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯩ ꯇꯣꯝꯕꯤꯁꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯥꯂꯤꯀꯥ ꯏꯕꯦꯝꯃ, ꯅꯪꯅ ꯉꯍꯥꯟꯒꯤ ꯇꯥ ꯈꯣꯏꯃꯨ ꯎꯅꯔꯤꯉꯩꯗ ꯇꯥ ꯊꯣꯏꯕ ꯂꯥꯛꯁꯤꯟꯕꯒꯤ ꯃꯇꯧꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯈꯟꯖꯤꯜꯂꯨꯕꯗꯅꯦ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯀꯩꯅꯣ꯫ ꯑꯩꯗꯤ ꯅꯪ ꯁꯣꯏꯗ꯭ꯔꯦ ꯐꯨꯅꯔꯦ ꯈꯜꯂꯨꯏꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯕ ꯅꯨꯄꯥ ꯑꯅꯤꯗꯣ ꯊꯦꯝꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦꯗꯅ." ꯊꯥꯗꯣꯏꯅ "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯥꯂꯤꯀꯥ, ꯅꯪ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤꯀꯣ꯫ ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨꯕꯨ ꯅꯪꯕꯨ ꯃꯁꯤꯡꯕꯨ ꯈꯪꯕ꯭ꯔꯣ? ꯏꯕꯦꯝꯃ, ꯅꯪ ꯑꯃ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯪ ꯅꯣꯡꯃꯗꯤ ꯗꯁꯥ ꯇꯥꯕ ꯁꯣꯏꯔꯣꯏꯍꯦ, ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ." ꯃꯥꯂꯤꯀꯥꯅ "ꯍꯣꯏ ꯏꯕꯦꯝꯃ, ꯂꯩꯁꯥꯔꯤꯉꯩ ꯍꯥꯏꯁꯤꯗꯤꯅꯦ ꯅꯨꯄꯥ ꯃꯈꯜ ꯃꯈꯜ ꯀꯣꯏꯗꯧꯕ ꯈꯪꯉꯕ꯭ꯔꯥ? ꯑꯗꯨꯒ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ, ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯗꯧꯕ ꯑꯃ ꯈꯜꯂꯒ ꯂꯩꯗꯧꯕ ꯈꯪꯉꯕ? ꯑꯩꯅ ꯍꯥꯏꯁꯦ ꯂꯩ ꯋꯥꯅꯤ." ꯇꯣꯝꯕꯤꯁꯅꯥꯅ "ꯑꯩꯗꯤꯅꯦ ꯃꯗꯨꯃ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯖꯔꯣꯏꯀꯣ꯫ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯇꯥꯔꯗꯤ ꯇꯥ ꯅꯤꯡꯊꯦꯝꯅ ꯑꯩꯕꯨ ꯁꯣꯔꯥ ꯁꯣꯟꯕꯤꯒꯦ ꯍꯥꯏꯔꯅꯤ꯫ ꯇꯥ ꯅꯤꯡꯊꯦꯝꯒꯤ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯕꯗꯨꯒ ꯉꯝꯖꯔꯣꯏꯀꯣ ꯑꯩ." ꯃꯥꯂꯤꯀꯥꯅ "ꯀꯤꯔꯒ ꯇꯣꯛꯎ ꯀꯩꯅꯣ ꯏꯕꯦꯝꯃ, ꯀꯣꯏꯔꯨꯅꯨ꯫ ꯅꯣꯏ ꯑꯃ ꯃꯤ ꯑꯣꯏꯔꯣꯏ꯫ ꯍꯌꯦꯡ ꯅꯋꯥꯗꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯗꯤ ꯕꯣꯔꯥ ꯄꯥꯏꯔꯒ ꯂꯝꯕꯤ ꯂꯝꯖꯥꯎ ꯊꯣꯛꯅꯕ, ꯅꯨꯄꯥꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯍꯥꯏꯗꯅ ꯃꯁꯤꯗꯩꯁꯤꯗ ꯊꯃꯣꯏꯒ ꯀꯥꯏꯗꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ." ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟ ꯇꯥꯔꯝꯕ ꯂꯩꯍꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯁ, ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯀꯥꯏꯗꯅꯣꯝ ꯁꯥꯟꯅꯔꯨꯔꯒꯦꯔꯥ? ꯑꯩ ꯀꯌꯥ ꯇꯥꯅꯤꯡꯕ ꯑꯣꯏꯗꯦꯕ, ꯑꯩ ꯇꯥꯅꯤꯡꯗꯦꯕ." ꯇꯣꯝꯕꯤꯁꯅꯥꯅ "ꯍꯧꯔꯛꯑꯅꯤ ꯏꯇꯥ ꯂꯩꯍꯥꯎꯒꯤ ꯍꯧꯅꯕꯤ꯫ ꯀꯩꯗꯧꯒꯦ ꯁꯤꯕꯣ? ꯑꯀꯥꯏꯕ ꯀꯔꯤ ꯌꯥꯎꯒꯦ?" ꯃꯥꯂꯤꯀꯥ ꯎꯁꯤꯠꯇꯅ "ꯍꯣ ꯏꯇꯥ ꯂꯩꯍꯥꯎꯗꯤ ꯅꯨꯄꯥꯁꯨ ꯐꯪꯗꯅ ꯀꯥꯏꯗꯒꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯇꯥꯅꯤꯡꯒꯅꯤ ꯍꯥꯏꯒꯦ ꯃꯥꯗꯤ?" ꯂꯩꯍꯥꯎꯅ "ꯏꯁ, ꯅꯪ ꯃꯉꯥꯏꯔꯤꯅꯦ ꯈꯪꯕꯤꯔꯤꯁꯦ, ꯍꯥ? ꯅꯪ ꯃꯉꯥꯏꯔꯤꯕ ꯌꯥꯝ ꯈꯪꯉꯤꯀꯣ." "ꯈꯪꯉꯤ ꯀꯩꯅꯣ? ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯁꯤꯗ ꯅꯪꯕꯨ ꯅꯨꯄꯥ ꯑꯃꯠꯇꯅ ꯏꯇꯥꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯕꯣ? ꯌꯥꯎꯗ꯭ꯔꯤ ꯕꯥꯂꯦꯗ." ꯂꯩꯍꯥꯎ ꯃꯥꯂꯤꯀꯥꯒꯤ ꯋꯥꯗꯨꯗ ꯃꯊꯃꯣꯏꯗ ꯇꯤꯡ ꯄꯥꯜꯂꯤ꯫ ꯂꯩꯍꯥꯎꯅ "ꯃꯥꯂꯤꯀꯥ, ꯅꯪꯒꯤꯁꯦ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯔꯦ, ꯅꯋꯥ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯎꯁꯤꯠꯄ ꯎꯁꯤꯠꯇꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯒꯦ? ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯅꯪꯕꯨ ꯉꯁꯤꯐꯥꯎ ꯅꯨꯄꯥ ꯑꯃꯠꯇꯅ ꯀꯣꯏꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯈ꯭ꯔꯕꯣꯅꯦ?" "ꯍꯣꯏ ꯏꯕꯦꯝꯃꯧ, ꯅꯪꯗꯧꯅ ꯅꯨꯄꯥ ꯃꯁꯤꯡ ꯈꯪꯗ ꯉꯁꯤꯅ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ, ꯍꯌꯦꯡꯅ ꯑꯃꯒ ꯑꯃꯨꯛ ꯅꯨꯄꯥ ꯎꯅꯗꯣꯏ ꯁꯔꯨꯛꯅꯦ ꯑꯩꯒꯨꯝꯅ ꯀꯣꯏꯗꯕꯅ ꯐꯔꯦ ꯍꯥꯏꯔꯤꯕ꯫ ꯈꯪꯖꯔꯤ ꯏꯕꯦꯝꯃ, ꯐꯪꯗꯦꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯕꯁꯤꯅ ꯅꯪꯅ ꯀꯂꯛꯇꯅ ꯇꯧꯔꯤꯗꯣ ꯑꯩꯁꯨ ꯈꯪꯕ ꯖꯥꯠꯅꯤ." "ꯀꯔꯤ? ꯍꯣꯏ ꯏꯕꯦꯝꯃꯧ, ꯀꯂꯛꯆꯗꯦ ꯀꯂꯛꯆꯗꯦ꯫ ꯅꯪꯕꯨ ꯀꯔꯤ ꯑꯣꯏꯗꯅ ꯀꯂꯛꯇꯣꯏꯕ ꯑꯩꯅ? ꯅꯁꯛ ꯁꯛꯇꯥꯗꯨꯒ." "ꯑꯩꯒꯤ ꯁꯛꯁꯤꯕꯨꯗꯤ ꯅꯪꯉꯣꯟꯗꯒꯤ ꯌꯥꯝ ꯍꯦꯜꯂꯤ ꯀꯩꯅꯣ ꯐꯖꯕ꯫ ꯅꯪꯗꯧꯅ ꯃꯣꯠꯇꯥꯏ ꯁꯨꯗꯥꯏꯅꯕꯤꯗꯤ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯔꯤꯕ." "ꯍꯥꯏꯌꯣ." "ꯑꯩꯕꯨ ꯃꯣꯠꯇꯥꯏ ꯁꯨꯗꯥꯏꯅꯕꯤ? ꯏꯕꯦꯝꯃ, ꯅꯃꯥꯏꯗꯨ ꯈꯛꯀꯦꯅꯕꯨ ꯍꯣꯠꯅꯔꯤꯉꯩꯗ ꯅꯈꯧꯔꯤꯗꯨꯗꯤ ꯅꯨꯔꯥ ꯅꯟꯕ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ, ꯅꯨꯔꯥ ꯊꯥꯡꯕꯤꯁꯤꯗꯤ꯫ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯦ, ꯃꯁꯤꯒꯤ ꯂꯩꯍꯧ ꯍꯥꯏꯕꯤꯁꯦ ꯃꯁꯝꯁꯤꯗ ꯐꯣꯏꯒꯦꯗ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯃꯁꯦ ꯑꯝꯇ ꯐꯨꯒꯦ ꯉꯥꯏꯔꯤꯕꯁꯦ." "ꯏꯁ, ꯐꯣꯏꯕꯤꯔꯣꯍꯦ, ꯅꯪꯅ ꯉꯝꯃꯗꯤ ꯐꯣꯏꯕꯤꯔꯣꯕ." ꯃꯥꯂꯤꯀꯥ ꯁꯥꯎꯅ ꯂꯩꯍꯧꯒꯤ ꯃꯁꯝꯗ ꯐꯣꯏꯔꯛꯏ꯫ "ꯑꯌꯣ, ꯑꯁꯤꯒꯤꯁꯨ ꯃꯤꯒꯤ ꯁꯝꯁꯦ ꯍꯦꯛꯇ ꯐꯣꯏꯔꯛꯑꯦ ꯋꯥꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯐꯣꯏꯒꯦꯕ, ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ." ꯃꯥꯂꯤꯀꯥꯅ "ꯍꯦ ꯂꯩꯍꯥꯎ, ꯑꯩꯅ ꯅꯪꯒꯤ ꯅꯁꯝ ꯐꯣꯏꯕꯅꯤ, ꯅꯪꯗꯤ ꯑꯩꯒꯤ ꯁꯝꯁꯦ ꯐꯣꯏꯔꯛꯀꯅꯨꯍꯦ, ꯅꯥꯏꯅꯦꯍꯦ, ꯊꯥꯗꯣꯛꯑꯣ." "ꯏꯁ, ꯍꯥꯏꯌꯣ." "ꯑꯩꯕꯨ ꯁꯖꯤꯛ ꯆꯥꯕ ꯁꯟꯒꯨꯝ ꯅꯪꯅ ꯑꯩꯒꯤ ꯁꯝꯁꯦ ꯐꯣꯏꯔꯒ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯒꯗ꯭ꯔꯣ? ꯑꯩꯁꯨ ꯐꯣꯏꯗꯠꯀꯦ ꯈꯪꯕ꯭ꯔꯥ? ꯍꯧ ꯈꯨꯕ ꯂꯩꯍꯥꯎ ꯑꯩꯉꯣꯟꯗ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯈꯠꯅꯗꯨꯅ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯕ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯤ꯫
ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯦꯝꯆꯥꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯃꯧꯅ ꯃꯩꯔꯥ ꯂꯥꯡꯉꯤꯕꯗꯨ ꯎꯕꯗ ꯍꯩꯃꯥ ꯏꯃꯧꯗꯤ ꯑꯣꯟꯊꯣꯛꯅ ꯉꯟꯅꯕꯨ ꯃꯩꯔꯥ ꯂꯥꯡꯉꯝꯃꯦꯗ ꯇꯝꯐꯥꯅ ꯍꯣꯏ ꯏꯃꯥ ꯃꯈꯣꯏ ꯇꯥꯆꯧ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯕꯗꯨꯗ ꯉꯁꯤꯗꯤ ꯈꯔꯁꯨ ꯉꯜꯂꯤ ꯍꯣꯏꯅꯦ ꯑꯗꯨꯕꯣꯕ ꯍꯌꯦꯡꯒꯩꯗꯤ ꯌꯥꯝ ꯉꯟꯅꯁꯨ ꯍꯧꯒꯠꯀꯅꯨꯀꯣ ꯏꯃꯧꯁꯤꯗꯤ ꯑꯃꯨꯛ ꯅꯥꯅꯤ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯆꯧꯕꯁꯨ ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯕꯅꯤꯅ ꯆꯥꯛꯇꯣ ꯅꯪ ꯈꯔ ꯊꯣꯡꯒꯠꯂꯝꯃꯨ ꯏꯃꯥꯁꯨꯅꯦ ꯏꯁꯥ ꯁꯦꯡꯗꯣꯛꯑꯒ ꯆꯥꯛꯈꯨꯝ ꯆꯪꯉꯛꯑꯒꯦ ꯍꯦꯟꯖꯥꯡꯒꯗꯣ ꯏꯃꯥꯁꯨ ꯁꯦꯝꯕ ꯌꯥꯎꯔꯛꯑꯒꯦ ꯁꯣꯝꯗ ꯀꯥꯗꯅꯤ ꯂꯩꯍꯥꯎꯗꯤ ꯑꯗꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯇꯨꯝꯕ ꯍꯧꯒꯠꯄꯒꯤ ꯋꯥꯈꯜꯒ ꯂꯩꯇꯦ ꯑꯍꯤꯡꯗ ꯇꯨꯝꯕꯒꯨꯝ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯃꯤ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯅ ꯀꯥꯗ ꯅꯥꯈꯣꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯏꯃꯥ ꯏꯄꯦꯝꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯅꯥꯈꯣꯛꯏꯅꯦ ꯇꯧꯔꯤꯁꯤꯕꯨ ꯑꯣꯛꯅ ꯈꯣꯡꯕꯁꯤ ꯃꯉꯥꯏ ꯒꯣꯔꯣ 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 ꯍꯩ ꯂꯩꯍꯥꯎ ꯂꯩꯍꯥꯎ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦꯍꯦ ꯊꯦꯡꯉꯦꯅꯦ ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯦꯅꯦꯍꯦ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯄꯨ ꯍꯧꯒꯠꯂꯣꯅꯦ ꯂꯩꯍꯥꯎꯅ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯑꯁꯨꯛ ꯉꯜꯂꯤꯁꯤꯕꯨ ꯇꯨꯝꯕ ꯍꯧꯒꯠꯂꯣꯏꯌꯦ ꯍꯧꯖꯤꯛꯇꯤ ꯍꯧꯒꯠꯂꯒ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯍꯩ ꯂꯩꯍꯥꯎ ꯅꯪ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯧꯒꯠꯂꯣ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯗꯅꯣ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯑꯩꯕꯨ ꯍꯧꯒꯠꯂꯒ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯍꯧꯖꯤꯛꯄꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯤ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯨꯅ ꯅꯥꯟꯅ ꯂꯩꯅꯤꯁꯨ ꯈꯪꯗꯦ ꯅꯪ ꯇꯧꯔꯤꯕ ꯌꯨꯝꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇꯁꯨ ꯇꯧꯅꯤ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯑꯃꯨꯛ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯆꯠꯀꯦ ꯍꯥꯏꯔꯛꯀꯅꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪꯗꯧꯅ ꯇꯧꯕꯕꯨ ꯀꯅꯥ ꯌꯥꯎꯒꯦ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯕꯁꯦ ꯄꯨꯝꯁꯣꯏ ꯍꯦꯛ ꯁꯣꯏꯗꯀꯣ ꯀꯅꯥꯕꯨ ꯂꯧꯔꯤꯕꯅꯣ ꯈꯪꯗꯦ ꯂꯩꯍꯥꯎ ꯍꯧꯒꯠꯄꯒꯤ ꯃꯍꯨꯠꯇ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯅꯤꯡꯗꯕꯒꯤ ꯃꯅꯥꯀꯣꯡꯗꯨ ꯃꯦꯟꯖꯤꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯇꯨꯝꯈꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯆꯧꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯥ ꯅꯆꯥꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯆꯧꯕ ꯅꯪ ꯆꯠꯇꯣꯔꯕ꯭ꯔꯥ ꯍꯟꯗꯛ ꯆꯠꯄꯁꯤꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯂꯩꯔꯛꯇꯣꯏꯅꯣ ꯏꯃꯥ ꯆꯞ ꯆꯥꯕꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯊꯕꯛꯄꯨ ꯁꯨꯕ ꯂꯣꯏꯔꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯗꯧꯅꯤ ꯊꯕꯛ ꯃꯐꯝꯗꯒ ꯀꯨꯏꯅꯒ ꯂꯩꯊꯕ ꯌꯥꯄꯣꯟꯇꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯥꯁꯤꯗꯤꯅꯦ ꯏꯟꯊꯤ ꯏꯟꯊꯤꯅ ꯆꯠꯂꯨꯀꯣ ꯂꯪꯐꯩ ꯆꯠꯄ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯧꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯍꯧꯗꯤ ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯍꯧꯒꯠꯇ꯭ꯔꯤ ꯏꯕꯨꯡꯉꯣ ꯍꯧꯒꯠꯇ꯭ꯔꯤ ꯍꯧꯖꯤꯛꯄꯨ ꯃꯥꯅ ꯇꯨꯝꯕ ꯍꯧꯒꯠꯂꯦ ꯍꯥꯏꯕ꯭ꯔꯗ ꯇꯨꯝꯃꯝꯈꯤꯅꯤ ꯇꯨꯝꯃꯝꯈꯤꯅꯤ ꯏꯃꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯅꯦ ꯀꯔꯝꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ ꯈꯔ ꯂꯩꯔꯒ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤꯗ ꯐꯔꯦ ꯑꯗꯨꯗꯤ ꯇꯨꯝꯖꯔꯁꯅꯨ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯇꯝꯐꯥ ꯅꯪꯁꯨ ꯏꯃꯥ ꯍꯣꯏꯒ ꯏꯟꯊꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯍꯣꯏ ꯃꯈꯣꯏ ꯇꯥꯆꯧ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯈꯔ ꯍꯧꯈꯤ ꯉꯁꯤꯁꯨ ꯂꯩꯍꯥꯎ ꯉꯁꯥꯏꯗꯒꯤ ꯊꯥꯕꯂꯩ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯈꯠꯅꯔꯤꯕꯅꯤ ꯂꯩꯁꯥꯕꯤꯅ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯏꯀꯥꯏꯕꯒ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯈꯠꯅꯔꯤ ꯂꯩꯍꯥꯎꯅ ꯍꯦ ꯊꯥꯕꯂꯩ ꯃꯔꯨꯞ ꯌꯥꯎꯕꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯌꯥꯎꯅꯒꯦ ꯃꯔꯨꯞꯀꯤ ꯁꯦꯟꯊꯥꯡꯗꯨ ꯆꯥꯡ ꯅꯥꯏꯅ ꯍꯨꯟꯕ ꯉꯝꯃꯣꯏꯗꯣꯏ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯃꯔꯨꯞ ꯌꯥꯎꯔꯤꯒꯦꯕ ꯍꯥ ꯀꯔꯤ ꯇꯧꯕꯒꯤ ꯌꯥꯎꯔꯤꯒꯦꯕ ꯊꯥꯕꯂꯩꯅ ꯀꯩꯅꯣ ꯂꯩꯍꯥꯎ ꯑꯩꯁꯨ ꯅꯉꯣꯟꯗ ꯏꯔꯦꯟꯖꯅ ꯍꯥꯏꯔꯤꯗꯅ ꯍꯟꯗꯛꯇꯤ ꯁꯦꯜꯗꯣ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯗꯅ ꯁꯤꯗ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯇꯅ ꯁꯨꯝ ꯆꯒꯠ ꯆꯒꯠ ꯉꯥꯡꯉꯤꯗꯨꯕꯨ ꯅꯠꯇꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯍꯥꯠꯂꯗꯕꯁꯤ ꯃꯉꯥꯏꯅꯦ ꯅꯪ ꯇꯧꯔꯤꯕ ꯍꯣꯏ ꯏꯕꯦꯝꯃꯧ ꯃꯔꯨꯞ ꯌꯥꯎꯔꯒ ꯁꯦꯜ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯇꯥꯕ ꯌꯥꯔꯤꯕ꯭ꯔꯣ ꯑꯩꯁꯨ ꯅꯣꯏꯒꯤꯅ ꯌꯨꯝꯁꯤꯗ ꯂꯥꯛꯅꯤꯡꯗꯅꯒ ꯂꯥꯛꯄ ꯑꯣꯏꯅ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯁꯦꯜꯗꯣ ꯅꯁꯥꯅ ꯈꯪꯅ ꯄꯤꯅꯤ ꯈꯪꯗ꯭ꯔꯗꯤ ꯈꯪꯅꯕ ꯍꯥꯏꯕ ꯇꯥꯕ ꯑꯗꯨꯕꯣꯕ ꯑꯩꯁꯨ ꯄꯤꯒꯦꯗꯤ ꯍꯥꯏꯔꯤꯗꯅ ꯄꯤꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯗꯤ ꯁꯦꯜꯗꯣ ꯍꯧꯖꯤꯛꯃꯛ ꯄꯤꯔꯛꯑꯣ ꯀꯩꯅꯣ ꯑꯩꯁꯨ ꯁꯦꯜꯗꯣ ꯄꯨꯔꯒ ꯌꯨꯝꯗ ꯆꯠꯆꯈ꯭ꯔꯒꯦ ꯅꯣꯏꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯀꯨꯏꯅꯒ ꯂꯩꯅꯤꯡꯗꯦꯕ ꯑꯩ ꯂꯩꯍꯥꯎ ꯅꯪꯕꯨ ꯀꯣꯛꯀꯤ ꯂꯩꯅꯥꯒ ꯂꯩꯕ꯭ꯔꯣ ꯁꯦꯜꯗꯣ ꯂꯩꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯦꯜ ꯄꯤꯗ꯭ꯔꯤꯁꯦ ꯂꯩꯔꯗꯤ ꯉꯍꯥꯛꯅ ꯄꯤꯔꯣꯏꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯋꯥ ꯉꯥꯡꯅꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯗꯣꯔꯤꯒꯦ ꯂꯩꯇꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯌꯥꯔꯣꯏꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯁꯦꯜ ꯄꯨꯗꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯣꯏ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩ ꯍꯣꯏ ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯤꯇ ꯂꯣꯏꯁꯤꯟꯒꯦ ꯍꯦ ꯊꯥꯕꯂꯩ ꯍꯥꯏꯕꯤ ꯇꯧꯉꯝꯕꯤ ꯅꯌꯨꯝꯗ ꯁꯦꯜ ꯊꯧꯕ ꯂꯥꯛꯑꯒ ꯁꯦꯜ ꯄꯤꯒꯦꯗꯤ ꯍꯥꯏꯗꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯒꯦ ꯀꯥꯏꯅ ꯅꯪ ꯃꯉꯥꯏꯔꯤꯅꯦ ꯊꯕꯛ ꯆꯤꯜꯂꯤꯁꯦ ꯍꯥ ꯅꯪ ꯃꯉꯥꯏꯔꯤꯕ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯈꯔ ꯆꯤꯟꯖꯩ ꯍꯥꯏꯇꯥꯔꯦ ꯅꯪꯒꯨꯝꯅ ꯃꯤꯔꯦꯝꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯍꯥꯏꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯉꯝꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯅ ꯉꯝꯕꯁꯦ ꯃꯤꯒꯤ ꯁꯦꯜꯁꯨ ꯅꯁꯥꯅ ꯈꯪꯅ ꯄꯤꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯊꯧ ꯂꯩꯇꯕꯒꯤ ꯑꯃꯨꯛꯇ ꯍꯜꯂꯗꯅ ꯌꯥꯝ ꯉꯝꯃꯦ ꯂꯩꯍꯥꯎ ꯑꯩ ꯅꯪꯒꯤ ꯁꯦꯜꯗꯣ ꯄꯤꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯅꯋꯣꯡꯁꯤꯅ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩ ꯍꯥꯠꯄ ꯇꯥꯔꯦ ꯏꯁ ꯀꯔꯤ ꯅꯪꯅ ꯉꯝꯃꯒ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯥꯠꯂꯨꯅꯤ ꯅꯪꯅ ꯉꯝꯃꯒ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯥꯠꯂꯣꯕ
ꯑꯩꯅ ꯄꯤꯔꯣꯏꯅ ꯄꯤꯗ꯭ꯔꯕꯗ ꯅꯪ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦ ꯑꯩꯉꯣꯟꯗ ꯅꯪ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯗꯣꯔꯤꯕ꯭ꯔꯣ ꯍꯥ ꯍꯥꯠꯄ ꯉꯝꯗꯣꯔꯤꯕ꯭ꯔꯕ ꯍꯦ ꯊꯥꯕꯜꯂꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯝ ꯊꯥꯔꯝꯒꯦ ꯁꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯦꯛ ꯄꯤꯔꯛꯇ꯭ꯔꯕ ꯂꯩꯍꯥꯎ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯁꯦ ꯌꯦꯡꯉꯨ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯊꯣꯛꯈꯤ ꯊꯥꯕꯜꯂꯩꯅ ꯅꯪꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯊꯥꯕꯜꯂꯩ ꯑꯩꯉꯣꯟꯗꯕꯣ ꯑꯩꯁꯨ ꯑꯩꯅ ꯉꯝꯃꯤꯉꯩ ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯨꯡꯄꯤ ꯄꯤꯔꯣꯏꯕ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡꯒꯥꯜꯗꯒꯤ ꯏꯁꯧ ꯂꯥꯡꯂꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯩ ꯀꯩꯗꯧꯔꯦ ꯅꯪꯅ ꯏꯁꯧ ꯂꯥꯡꯂꯒ ꯑꯃꯨꯛ ꯍꯜꯂꯛꯑꯗꯤ ꯀꯅꯥꯒ ꯑꯃꯨꯛ ꯈꯠꯅꯔꯨꯔꯒꯦ ꯍꯣ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯆꯔꯣꯏ ꯊꯥꯕꯜꯂꯩ ꯍꯥꯏꯕꯤꯗꯣ ꯃꯣꯏꯗ ꯃꯔꯨꯞꯀꯤ ꯁꯦꯜ ꯊꯨꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯤꯒꯤ ꯁꯦꯜ ꯄꯤꯅꯤ ꯈꯪꯗ꯭ꯔꯒ ꯃꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯆꯥꯎꯁꯤꯜꯂꯛꯑꯦ ꯇꯧꯔꯤꯕ ꯑꯗꯨꯕꯨꯕ ꯏꯔꯦꯟꯖꯅ ꯇꯞꯅ ꯏꯪꯅ ꯉꯥꯡꯅꯔꯝꯃꯣꯏꯅꯦ ꯅꯪ ꯇꯧꯔꯤꯕ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯆꯠꯂꯒ ꯈꯠꯅꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ ꯏꯃꯥ ꯅꯪꯅ ꯑꯃꯨꯛ ꯀꯔꯤ ꯈꯪꯗꯅ ꯉꯥꯡꯉꯤꯅꯣ ꯈꯪꯕ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯂꯤꯕꯅꯤ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯧꯔꯝꯗꯧꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕ ꯑꯗꯨꯒꯤꯅꯦ ꯍꯥꯏꯔꯤꯁꯤ ꯕꯦꯝꯃ ꯅꯪ ꯑꯃꯅꯦ ꯂꯩꯀꯥꯏꯁꯤꯗ ꯍꯥꯏꯅꯔꯕꯅꯤꯍꯦ ꯍꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀ ꯂꯣꯏꯈ꯭ꯔꯕꯣ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤꯕꯅꯤ ꯅꯅꯝꯃꯗꯣ ꯉꯁꯥꯏꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯐꯤ ꯁꯨꯕ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯇ꯭ꯔꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ ꯅꯠꯇꯦ ꯏꯅꯝꯃꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧ ꯂꯩꯒꯦꯕ ꯃꯗꯨꯒꯤ ꯃꯣꯟ ꯍꯥꯏꯅꯕꯤꯗꯣ ꯍꯩ ꯉꯁꯥꯏꯗꯒꯤ ꯃꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯅꯤ ꯀꯔꯤꯅꯣ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯉꯨꯁꯨ ꯀꯩꯅꯣ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯊꯣꯡꯗꯣꯏꯕ ꯃꯥꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯏꯁꯤꯕꯨ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯇꯧꯅꯕ ꯅꯠꯇ꯭ꯔꯣ ꯃꯥ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯀꯔꯤꯒꯤ ꯆꯥꯛ ꯊꯣꯡꯗꯣꯏꯕ ꯉꯝꯃꯣꯏ ꯑꯩ ꯆꯥꯛ ꯊꯣꯡꯕꯒ ꯉꯝꯃꯣꯏ ꯍꯩ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯍꯥ ꯅꯪꯅ ꯉꯥꯡꯉꯤꯗꯨ ꯅꯅꯝꯃꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯇꯥꯅꯤꯡ ꯇꯥꯁꯅꯨ ꯀꯩꯅꯣ ꯇꯥꯔꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤ ꯈꯔ ꯈꯪꯖꯅꯕ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗ ꯍꯥꯏꯖꯕꯅꯤ ꯍꯥꯏꯅꯔꯤꯉꯩ ꯂꯥꯛꯑꯦꯗꯣ ꯃꯦꯝꯆꯥꯅ ꯃꯧꯋꯥ ꯊꯅꯝꯃ ꯑꯗꯥꯏꯗ ꯏꯃꯥ ꯐꯤꯁꯤꯡꯗꯣ ꯐꯧꯕꯤꯔꯒꯦ ꯇꯝꯐꯥꯅ ꯏꯃꯥ ꯌꯥꯅꯤꯌꯦ ꯑꯩ ꯁꯨꯝ ꯐꯧꯔꯝꯃꯒꯦꯗ ꯁꯤꯈꯛꯄꯨ ꯅꯪꯕꯨ ꯏꯃꯥ ꯇꯧꯕꯤꯔꯒꯦ ꯊꯝꯃꯣ ꯅꯪ ꯋꯥꯔꯝꯃꯅꯤ ꯅꯪꯗꯨꯝ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯂꯩꯍꯥꯎꯅ ꯍꯣ ꯑꯗꯥꯏꯗ ꯑꯃꯨꯛ ꯅꯅꯤ ꯅꯃꯧ ꯅꯨꯡꯁꯤꯅꯕꯤ ꯁꯥꯗꯅ ꯂꯩꯔꯅꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯏꯅꯝꯃ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯑꯝꯇ ꯊꯣꯡꯕꯤꯔꯨꯔꯣ ꯑꯩ ꯂꯥꯝꯕꯗ ꯌꯥꯗ꯭ꯔꯦꯕ ꯃꯦꯝꯆꯥꯅ ꯕꯦꯝꯃ ꯅꯪ ꯑꯃꯀꯣ ꯅꯪ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯅ ꯍꯣꯏ ꯏꯅꯝꯃ ꯊꯣꯡꯉꯨꯔꯒꯦ ꯏꯅꯝꯃ ꯍꯦꯟꯖꯥꯡꯁꯨ ꯈꯔ ꯍꯥꯎꯍꯟꯁꯤꯀꯣ ꯑꯩ ꯍꯦꯟꯖꯥꯡ ꯍꯥꯎꯇ꯭ꯔꯗꯤ ꯆꯥꯅꯤꯡꯗꯦꯕ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯇꯣꯝꯕꯤꯁꯅꯥ ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯩꯍꯥꯎ ꯇꯣꯝꯕꯤꯁꯅꯥꯒꯤ ꯅꯨꯄꯥ ꯎꯅꯕ ꯊꯣꯛꯂꯛꯄꯅꯤ ꯇꯣꯝꯕꯤꯁꯅꯥ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯑꯅꯤꯗꯨꯗꯤ ꯃꯈꯣꯏꯗꯒꯤ ꯈꯔ ꯆꯠꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯁꯨ ꯃꯇꯥꯎ ꯉꯥꯏꯅ ꯁꯣꯝꯗ ꯒꯣꯔꯣꯕ ꯑꯃꯗꯤ ꯈꯣꯝꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯈꯣꯝꯕꯅ ꯏꯇꯥꯎ ꯒꯣꯔꯣꯕ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯅꯪ ꯈꯛ ꯑꯣꯏꯔꯝꯅꯤ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯐꯪꯗꯅ ꯂꯩꯔꯤꯁꯦ ꯑꯩꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯔ ꯏꯇꯥꯎ ꯅꯪꯁꯨ ꯅꯨꯄꯤ ꯐꯪꯗꯕ ꯀꯩꯗ ꯍꯥꯏꯅꯨꯗ ꯊꯋꯥꯏꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯐꯥꯠꯇꯦꯕ ꯊꯃꯣꯏꯁꯤꯅ ꯍꯦꯛ ꯈꯣꯏꯗꯥꯕꯗꯣ ꯑꯁꯤꯐꯥꯎ ꯊꯦꯡꯅꯗꯗꯧꯅꯤꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯐꯪꯗꯦꯅ ꯇꯧ ꯂꯩꯔꯗꯤ ꯏꯇꯥꯎ ꯅꯪ ꯅꯨꯄꯤ ꯐꯪꯕꯒꯤ ꯋꯥꯒ ꯂꯩꯇꯦꯍꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯇꯥꯕ ꯍꯥꯏꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯏꯇꯥꯎ ꯅꯪꯁꯨ ꯅꯣꯏꯅ ꯅꯨꯄꯤ ꯀꯣꯏꯔꯦꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯎꯁꯤꯠꯇꯕꯗꯤ ꯇꯧꯅꯨꯍꯦ ꯑꯩ ꯏ ꯀꯔꯒꯤ ꯇꯧꯋꯦ ꯎꯁꯤꯠꯇꯕ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤꯅꯦ ꯑꯗꯣ ꯑꯁꯤꯗ ꯐꯝꯃꯤꯕ ꯇꯣꯝꯕꯤꯁꯅꯥꯒꯤ ꯃꯇꯥ ꯂꯩꯍꯧ ꯍꯥꯏꯕꯁꯦ ꯑꯁꯤꯁꯨ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗꯦ ꯍꯥꯏꯕꯅꯤ ꯑꯁꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯌꯦꯡꯉꯨꯗꯅ ꯑꯃ ꯊꯥꯗꯣꯏꯁꯤꯕꯨꯗꯤ ꯃꯥꯒꯤ ꯈꯪꯅꯕ ꯂꯩ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ ꯑꯁꯤꯒꯤ ꯂꯩꯍꯧ ꯍꯥꯏꯕꯁꯦ ꯅꯠꯇ꯭ꯔꯣ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯑꯗꯒꯤ ꯃꯤ ꯌꯥꯝ ꯈꯠꯅꯒꯜꯂꯤ ꯍꯥꯏꯗꯨꯕꯨ ꯍꯣꯏ ꯑꯗꯨꯃꯥꯏꯕꯨꯗꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯏꯇꯥꯎ ꯑꯁꯤ ꯂꯧꯔꯗꯤ ꯏꯇꯥꯎ ꯅꯪ ꯍꯨꯏꯒ ꯂꯣꯏꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯅꯣꯏ ꯏꯃꯨꯡꯗ ꯃꯤꯅꯒ ꯍꯦꯟꯖꯤꯟꯕ ꯑꯃꯠꯇ ꯉꯝꯃꯔꯣꯏꯗꯕꯅꯦꯕ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯔꯨ ꯀꯩꯅꯣ ꯏꯇꯥꯎ ꯑꯣꯏꯅ ꯍꯨꯏ ꯂꯣꯏꯗ꯭ꯔꯁꯨ ꯌꯥꯅꯕ ꯍꯣ ꯑꯩꯒꯤꯕꯨꯗꯤ ꯃꯇꯥꯏꯈꯨꯜꯒꯤ ꯁꯅꯥꯔꯤ ꯂꯩꯖꯩꯌꯦ ꯏꯇꯥꯎꯒꯤ ꯐꯪꯗꯕꯗꯨꯗ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯂꯩꯍꯥꯎ ꯍꯣꯏꯗ ꯌꯦꯡꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨ ꯎꯕꯗ ꯂꯩꯍꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥ ꯑꯁꯤꯗ ꯐꯝꯃꯤꯕ ꯈꯣꯡꯕꯤ ꯈꯣꯡꯅꯥꯎ ꯃꯥꯟꯕ ꯑꯅꯤꯁꯤꯅ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯗ ꯌꯦꯡꯂꯒ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯅꯠꯇ꯭ꯔꯥ ꯑꯣꯏꯔꯝꯅꯤꯕ ꯑꯩ ꯈꯪꯉꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯌꯦꯡꯗꯅ ꯅꯨꯡꯉꯥꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩ ꯇꯧꯒꯦꯕ ꯀꯩꯅꯣ ꯏꯇꯥ ꯅꯪꯁꯤꯗꯤ ꯃꯤ ꯆꯨꯝꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯖꯕ ꯑꯣꯏꯔꯝꯅꯤ ꯑꯩꯈꯣꯏꯗ ꯑꯣꯏꯔꯝꯃꯣꯏꯀꯣ ꯏꯇꯥ ꯇꯧꯔꯨꯅꯨꯀꯣ ꯏꯇꯥ ꯉꯥꯏꯈꯣꯃꯦ ꯆꯠꯈꯤꯅꯨ ꯍꯥꯏꯔꯒ ꯏꯇꯥ ꯂꯩꯍꯥꯎ ꯊꯥꯗꯣꯏꯅ ꯋꯥ ꯍꯥꯏꯔꯤꯕ ꯀꯥꯗꯨ ꯂꯩꯍꯥꯎ ꯇꯥꯕ ꯅꯠꯇꯦ
ꯃꯥꯅ ꯊꯣꯛꯄ ꯑꯃ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯦ ꯀꯩꯅꯣ ꯅꯣꯏꯅ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯗ ꯌꯦꯡꯗꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯣꯏꯒꯤꯁꯦ ꯅꯃꯤꯠꯇꯣ ꯀꯣꯊꯣꯛ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯑꯗꯨꯝꯅ ꯂꯩꯍꯥꯎꯅ ꯈꯪꯍꯧꯗꯅ ꯂꯥꯛꯂꯒ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯝꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯗꯤ ꯅꯣꯏꯗ ꯌꯦꯡꯂꯒ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯗꯣꯔꯤꯒꯦ ꯑꯣꯟꯊꯣꯛꯄ ꯌꯥꯏꯍꯦ ꯂꯩꯍꯥꯎꯅ ꯅꯆꯤꯟꯗꯣ ꯈꯤꯠꯊꯤꯔꯅꯨ ꯈꯪꯉꯕ ꯉꯁꯥꯏꯗꯒꯤ ꯅꯣꯏꯅꯤꯅ ꯑꯩꯈꯣꯏꯗ ꯌꯦꯡꯗꯅ ꯁꯥꯟꯅꯔꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯂꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯒꯣꯔꯣꯕꯅ ꯌꯥꯝ ꯈꯪꯉꯗꯤ ꯍꯥꯏꯔꯛꯑꯣꯅꯦ ꯍꯥꯏꯔꯛꯑꯣꯕ ꯌꯥꯝ ꯈꯪꯉꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯍꯥ ꯅꯨꯄꯥꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯚꯥꯞꯀꯁꯨ ꯐꯔꯤꯌꯦ ꯀꯔꯤ ꯑꯩꯕꯨ ꯅꯨꯄꯥ ꯐꯪꯗꯕꯅꯤꯅ ꯀꯥꯏꯅ ꯍꯣꯏ ꯕꯨꯡꯉꯣ ꯀꯣꯏꯔꯣꯏ ꯍꯥꯏꯗꯅ ꯀꯣꯏꯗ꯭ꯔꯤꯕ ꯈꯪꯉꯕ ꯀꯣꯏꯗ꯭ꯔꯤꯕ ꯐꯪꯗ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯕꯅꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ ꯑꯁ ꯑꯩ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯒꯠꯂꯛꯇꯣꯔꯤꯗ ꯁꯤꯗꯤ ꯑꯁꯦꯡꯕ ꯂꯣꯏ ꯍꯥꯏꯔꯛꯑꯦꯕ ꯍꯦ ꯏꯔꯣꯏ ꯂꯨꯋꯥ ꯃꯟꯕꯅꯤ ꯅꯣꯏꯅꯤ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯒꯦꯔꯣ ꯊꯥꯗꯣꯏꯅ ꯏꯇꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣꯁꯤ ꯅꯨꯄꯥꯁꯤꯒ ꯃꯥꯟꯅꯔꯤꯁꯤ ꯇꯟꯗ꯭ꯔꯥ ꯈꯪꯗꯦꯕ ꯂꯥꯛꯑꯣ ꯃꯤ ꯈꯣꯝꯕꯅ ꯏꯁ ꯀꯤꯀꯣ ꯌꯥꯝ ꯀꯤꯖꯩꯀꯣ ꯒꯣꯔꯣꯕꯅ ꯕꯦꯝꯃ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯉꯥꯎꯔꯗꯤ ꯅꯌꯨꯝꯗ ꯏꯔꯦꯟꯖꯅ ꯃꯄꯥꯟ ꯊꯣꯛꯇꯕꯤ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯍꯦ ꯃꯩꯔꯧ ꯍꯦꯟꯖꯤꯟꯕ ꯃꯥꯟꯕ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯅꯪ ꯉꯁꯤ ꯅꯨꯡꯉꯥꯏꯅꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯗ ꯆꯣꯡꯁꯤꯜꯂꯒ ꯒꯣꯔꯣꯕꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯒꯗꯧꯏ ꯊꯥꯗꯣꯏꯅ ꯃꯇꯥꯕꯨ ꯐꯥꯏ ꯀꯩꯅꯣ ꯏꯇꯥ ꯇꯧꯅꯣꯃꯤ ꯅꯪ ꯁꯤꯗꯤ ꯇꯜꯂꯤ ꯇꯧꯅꯣꯃꯤ ꯌꯥꯔꯤꯃꯤ ꯅꯪꯕꯣ ꯒꯣꯔꯣꯕ ꯈꯔ ꯍꯟꯗꯣꯛꯂꯒ ꯃꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯒꯤ ꯅꯨꯄꯤꯅꯤꯅ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯏꯃꯤ ꯊꯥꯗꯣꯛꯑꯁꯤ ꯃꯣꯏꯅ ꯑꯩꯕꯨ ꯁꯤꯗ ꯌꯥꯕ꯭ꯔꯥꯗ ꯑꯩ ꯇꯧꯒꯦꯕ ꯂꯩꯍꯥꯎ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦꯕ ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯅꯤꯗꯨꯁꯨ ꯅꯥꯀꯟꯗ ꯈꯠꯅꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯣꯝꯕꯤ ꯁꯅꯥꯅ ꯀꯩꯅꯣ ꯏꯇꯥ ꯂꯩꯍꯥꯎ ꯀꯩꯗꯧꯅꯔꯒꯦ ꯅꯤꯡꯊꯦꯝꯅ ꯀꯩꯗꯧꯔꯒꯦ ꯏꯇꯥ ꯈꯣꯝꯕꯅ ꯏꯇꯥꯎ ꯃꯇꯨꯡ ꯃꯅꯥꯎ ꯅꯪꯒꯤ ꯅꯨꯄꯤ ꯎꯅꯕꯗ ꯑꯩꯈꯣꯏꯒ ꯆꯠꯃꯤꯟꯅꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒ ꯂꯥꯛꯄ ꯇꯜꯂꯤꯕ ꯑꯉꯥꯎꯕꯤ ꯃꯤꯔꯣꯟ ꯊꯨꯡꯗꯕ ꯃꯤ ꯌꯥꯝ ꯂꯩ ꯏꯁ ꯑꯩꯕꯨ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤ ꯀꯥꯏꯅꯁꯨ ꯍꯥꯏꯕꯁꯨ ꯁꯥꯏꯅꯦ ꯅꯣꯏꯗ ꯀꯅꯥꯅ ꯃꯤ ꯂꯩꯀꯥꯏꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯂꯥꯛꯄꯤꯅꯨ ꯇꯣꯝꯕꯤ ꯁꯅꯥꯅ ꯏꯇꯥ ꯀꯩꯅꯣ ꯅꯪꯅ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯣ ꯏꯕꯨꯡ ꯅꯣꯏ ꯂꯥꯟꯅ ꯂꯧꯅꯨꯀꯣ ꯏꯇꯥꯁꯦ ꯃꯁꯥꯒꯤ ꯈꯔ ꯉꯥꯡꯉꯣꯏ ꯈꯪꯗꯕꯅꯤ ꯅꯤꯡꯊꯦꯝꯅ ꯇꯣꯝꯕꯤꯁꯅꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯏꯕꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯝꯐꯥ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯦꯝꯆꯥꯅ ꯃꯃꯧꯒꯤ ꯂꯪꯆꯥꯛ ꯆꯥꯛꯄꯤꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯊꯪꯅꯕꯒꯤ ꯏꯕꯦꯆꯥ ꯂꯥꯛꯇꯨꯅ ꯅꯅꯤ ꯅꯃꯧꯗꯤ ꯊꯕꯛꯄꯨ ꯑꯣꯟꯊꯣꯛꯅ ꯀꯜꯂꯝꯃꯦꯗ ꯏꯕꯦꯆꯥ ꯅꯪ ꯂꯥꯛꯏꯔꯥ ꯀꯥꯈꯠꯂꯣ ꯃꯥꯡꯒꯣꯟꯁꯤꯗ ꯇꯝꯐꯥꯅ ꯏꯗꯣꯝꯆꯥ ꯀꯥꯈꯠꯂꯣ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨꯁꯤ ꯍꯣꯏ ꯑꯗꯨ ꯏꯆꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯆꯦꯕꯨ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯂꯨꯄꯥ 50ꯗ ꯄꯨꯒꯦ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯣꯏꯗꯅ ꯄꯤꯔꯛꯀꯦ ꯑꯩꯁꯦ ꯑꯆꯤꯟꯕ ꯑꯃ ꯂꯩꯔꯕ ꯃꯧꯋꯥ ꯅꯪꯕꯨ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯅꯗꯣꯝꯆꯥꯒꯤ ꯁꯦꯜ ꯍꯥꯏꯔꯤꯁꯦ ꯈꯔ ꯍꯦꯛ ꯄꯤꯕꯤꯈꯣ ꯍꯣꯏ ꯏꯃꯥ ꯏꯗꯣꯝꯆꯥ ꯉꯥꯏꯍꯥꯛ ꯂꯩꯕꯤꯔꯝꯃꯨꯀꯣ ꯑꯩ ꯁꯦꯜ ꯂꯧꯊꯣꯛꯎꯈꯤꯒꯦ ꯍꯣꯏ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯍꯥꯎ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯄꯥꯟꯁꯤꯗ ꯌꯧꯌꯥꯁꯨ ꯌꯥꯝ ꯂꯥꯡꯉꯤꯁꯤꯕꯣ ꯀꯔꯤ ꯍꯔꯥꯎꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯅꯨꯡꯊꯤꯟ ꯉꯥꯏꯍꯥꯛꯇ ꯇꯨꯝꯕꯁꯤꯗ ꯇꯨꯝꯐꯝꯒ ꯑꯃ ꯈꯪꯗꯦꯕ ꯇꯨꯝꯃꯒ ꯂꯣꯏ ꯀꯥꯏꯔꯦꯕ ꯃꯦꯝꯆꯥꯅ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯃꯄꯥꯟꯁꯤꯗ ꯑꯃꯨꯛ ꯊꯣꯛꯂꯒ ꯉꯥꯡꯖ ꯁꯥꯔꯤꯗꯣ ꯍꯥ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯃꯇꯝ ꯂꯧ ꯅꯅꯝꯃꯅ ꯐꯤ ꯁꯥꯔꯤꯁꯦ ꯅꯪꯁꯨ ꯁꯥꯕ ꯃꯌꯥꯏ ꯍꯥꯏꯕ ꯈꯔ ꯆꯥ ꯈꯔ ꯇꯨꯝ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯕꯗꯨꯅ ꯌꯥꯔꯣꯏꯅꯦ ꯏꯕꯦꯝꯃ ꯅꯪ ꯑꯃ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨꯍꯦ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯉꯥꯡꯉꯤꯗꯨꯕꯨ ꯇꯟꯗ꯭ꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯉꯥꯡꯅꯤꯡꯉꯥꯏꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ ꯅꯈꯗꯥꯡꯗꯨꯕꯨ ꯋꯥꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯤ ꯏꯕꯦꯆꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯂꯩꯍꯥꯎ ꯅꯪꯁꯦ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯕꯅꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯗꯤ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯎꯅꯈ꯭ꯔꯕꯅꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯈꯔ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯂꯩꯕ ꯇꯝꯗꯧꯅꯤ ꯀꯩꯅꯣ ꯏꯗꯣꯝꯆꯥ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯒ ꯑꯃꯨꯛ ꯑꯍꯩ ꯑꯄꯥꯒ ꯁꯥꯔꯤꯁꯤꯕꯣ ꯍꯩꯃꯥ ꯑꯍꯩ ꯑꯄꯥ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯏꯗꯣꯝꯆꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯅ ꯍꯥꯏꯕꯅꯤꯅꯦꯍꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕꯅꯤꯅꯦ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯕꯗ ꯃꯤꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯗꯧꯅꯤ ꯂꯩꯒꯤ ꯂꯩꯅꯝꯗꯤ ꯊꯣꯡꯒꯥ ꯂꯥꯟꯗꯦ ꯃꯤꯒꯤ ꯃꯅꯝꯗꯤ ꯊꯣꯡꯒꯥ ꯂꯥꯜꯂꯦ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯑꯗꯨꯅ ꯂꯩꯍꯥꯎ ꯅꯪ ꯋꯥꯈꯜ ꯇꯥꯎ ꯏꯗꯣꯝꯆꯥ ꯑꯩ ꯄꯥꯟꯅꯗꯅ ꯂꯩꯗꯧ ꯁꯔꯨꯛ ꯅꯋꯥ ꯌꯨꯉꯥꯎꯕꯗꯣ ꯑꯗꯨ ꯁꯦꯟꯅꯔꯨ ꯌꯥꯗ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯑꯍꯩ ꯑꯄꯥꯃꯨꯛ ꯁꯥꯗꯣꯏ ꯁꯔꯨꯛ ꯅꯁꯨꯃꯥꯡ ꯑꯣꯏꯁꯤꯜꯂꯨ
ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇꯣꯏ ꯁꯔꯨꯛ ꯃꯦꯝꯆꯥꯅ ꯍꯩ ꯂꯩꯍꯥꯎ ꯅꯪꯅ ꯉꯥꯡꯉꯤꯗꯨ ꯀꯅꯥꯗꯅꯣ ꯍꯥ ꯅꯗꯣꯝꯆꯥꯅ ꯅꯪꯕꯨ ꯐꯍꯟꯅꯤꯡꯗꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯤꯅꯦꯗꯤ ꯈꯪꯗ꯭ꯔꯗꯅ ꯃꯁꯤ ꯏꯕꯦꯆꯥꯅ ꯂꯩꯍꯥꯎ ꯅꯪꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯅ ꯑꯩꯈꯣꯏꯗꯤ ꯂꯩꯀꯥꯏꯒꯤ ꯏꯖꯟ ꯏꯅꯥꯎꯅꯤ ꯍꯥꯏꯗꯅ ꯅꯨꯡꯁꯤꯗꯅ ꯐꯍꯟꯅꯤꯡꯗꯅ ꯑꯗꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯣ ꯅꯨꯡꯁꯤꯕꯤꯌꯣ ꯍꯥꯏꯗꯤ ꯀꯩꯁꯨ ꯃꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯑꯍꯩ ꯑꯄꯥꯒ ꯑꯃꯨꯛ ꯁꯥꯕꯤꯔꯛꯑꯅꯣ ꯇꯥꯖꯅꯤꯡꯗ꯭ꯔꯦ ꯈꯤꯠ ꯏꯆꯦ ꯑꯩꯒꯤ ꯁꯦꯜ ꯍꯥꯏꯕꯗꯨ ꯄꯨꯔꯒ ꯑꯩ ꯆꯠꯖꯈ꯭ꯔꯒꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯒ ꯉꯥꯡꯅ ꯁꯛꯅꯗꯅ ꯂꯩꯕ ꯑꯩ ꯇꯜꯂꯦꯕ ꯉꯝꯖꯄꯣꯟꯇꯦ ꯃꯥꯒ ꯄꯥꯅꯕ ꯇꯝꯐꯥꯅ ꯏꯗꯣꯝꯆꯥ ꯁꯦꯜ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯏꯕꯦꯆꯥꯅ ꯀꯗꯥꯏ ꯑꯩ ꯁꯤ ꯂꯧꯔꯒ ꯆꯠꯖꯈ꯭ꯔꯒꯦ ꯑꯗꯨꯒꯅꯦ ꯂꯩꯍꯥꯎ ꯅꯪꯒꯤ ꯅꯋꯣꯡꯅ ꯇꯧꯗꯣ ꯁꯦꯝꯗꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯏꯕꯦꯝꯃ ꯅꯪꯅ ꯌꯨꯝ ꯄꯥꯟꯕꯒ ꯑꯃꯠꯇ ꯈꯪꯉꯣꯏꯍꯦ ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯆꯠꯂꯦ ꯑꯩ ꯀꯔꯤ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏ ꯀꯥꯏꯅ ꯍꯦ ꯏꯕꯦꯆꯥ ꯍꯩꯕꯤ ꯃꯀꯨ ꯃꯥꯟꯕꯤ ꯃꯁꯤ ꯊꯝꯅꯔꯒ ꯍꯦꯛ ꯏꯟꯊꯨꯔꯣꯅꯤꯁꯦ ꯍꯩ ꯋꯥꯔꯛꯇꯕꯤ ꯅꯪ ꯋꯥꯔꯛꯇꯕꯗꯣ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨꯅꯦꯍꯦ ꯃꯤꯅ ꯍꯥꯏꯔꯝꯃꯤꯗꯨꯗ ꯀꯔꯤ ꯂꯥꯟꯕ ꯌꯥꯎꯒꯦ ꯃꯤꯅ ꯍꯥꯏꯔꯤꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯅꯪꯗꯧꯅ ꯇꯧꯕ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥ ꯌꯥꯎꯒꯦ ꯏꯃꯥ ꯅꯪꯅꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯉꯕꯅꯤꯅ ꯃꯤꯅꯁꯨ ꯑꯩꯕꯨ ꯌꯥꯏ ꯍꯥꯏꯗꯅ ꯑꯁꯨꯃꯥꯏꯅ ꯎꯁꯤꯠꯇꯅ ꯉꯥꯡꯉꯛꯇꯥꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗ ꯑꯐꯕ ꯑꯃꯠꯇ ꯈꯟꯗꯦ ꯋꯥꯅꯤ ꯑꯩꯕꯨ ꯁꯤꯕꯨ ꯀꯔꯝꯃꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯦꯝꯗꯨ ꯒꯣꯔꯣꯕ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ ꯏꯇꯥꯎ ꯒꯣꯔꯣꯕ ꯑꯣ ꯆꯪꯉꯣ ꯏꯃꯨꯡꯗ ꯑꯗꯥꯏꯗ ꯑꯃꯨꯛ ꯀꯧꯗꯨꯅ ꯂꯩꯗ꯭ꯔꯁꯨ ꯍꯣꯏ ꯑꯗꯨ ꯏꯇꯥꯎ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯊꯕꯛ ꯆꯠꯃꯤꯟꯅꯔꯁꯦ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ ꯀꯔꯤ ꯊꯕꯛꯅꯣ ꯅꯪꯒꯤ ꯅꯨꯄꯤ ꯎꯅꯕ ꯆꯠꯂꯨꯁꯤ ꯀꯥꯏꯗ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯇꯜꯂꯤꯀꯣ ꯆꯠꯄ ꯅꯨꯄꯤ ꯎꯅꯕꯅꯤ ꯑꯩꯅ ꯆꯠꯂꯨꯁꯤ ꯍꯥꯏꯒꯦ ꯇꯧꯔꯤꯕꯁꯦ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯆꯠꯀꯦ ꯍꯥꯏꯔꯒꯅꯅꯦ ꯏꯇꯥꯎ ꯈꯣꯝꯕꯔ ꯀꯅꯥꯅꯣꯝ ꯍꯧꯔꯒ ꯆꯠꯃꯤꯟꯅꯔꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯇꯜꯂꯦꯕ ꯀꯩꯅꯣ ꯏꯇꯥꯎ ꯈꯣꯝꯕꯁꯨ ꯆꯠꯃꯤꯟꯅꯁꯤ ꯌꯥꯗ꯭ꯔꯦ ꯅꯪꯁꯨ ꯌꯥꯗꯦ ꯇꯜꯂꯤꯍꯦ ꯅꯣꯏꯅꯤꯁꯤꯗꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯅ ꯋꯥ ꯍꯥꯏꯕꯗ ꯅꯣꯏꯅꯤꯁꯤꯅ ꯃꯔꯩꯒ ꯇꯨꯔꯩꯒ ꯃꯔꯩ ꯇꯨꯔꯩꯒꯤ ꯋꯥ ꯅꯠꯇꯦ ꯏꯇꯥꯎ ꯈꯣꯝꯕꯅ ꯌꯥꯗ꯭ꯔꯤꯗꯨꯁꯨ ꯅꯣꯏ ꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯂꯥꯏꯁꯒꯣꯟ ꯃꯥꯟꯕꯤ ꯑꯃ ꯂꯩꯗꯥꯏ ꯃꯗꯨ ꯊꯦꯡꯅꯅꯤ ꯈꯟꯕꯩꯅꯤ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯣ ꯀꯔꯤꯅꯣ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯣꯝꯕꯤꯁꯅꯥꯗ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯎꯅꯕ ꯊꯣꯛꯃꯤꯟꯅꯔꯛꯀꯅꯣ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯟꯗꯛ ꯆꯠꯄꯗꯗꯤ ꯊꯦꯡꯅꯔꯔꯣꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯇꯣꯝꯕꯤꯁꯅꯥ ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯩꯍꯥꯎ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯑꯝꯃꯤ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯊꯥꯔꯣꯅ ꯂꯩꯁꯥꯕꯤ ꯁꯥ ꯅꯣꯏꯕꯨ ꯁꯤꯡꯖꯨꯗꯣ ꯈꯔꯒ ꯍꯥꯞꯄꯈꯣ ꯍꯥꯏꯕ꯭ꯔꯣ ꯌꯥꯔꯗ꯭ꯔꯣ ꯑꯗꯨꯅ ꯇꯣꯝꯕꯤꯁꯅꯥꯅ ꯏꯅꯦ ꯂꯨꯄꯥ 2ꯒꯤꯗꯒ ꯍꯥꯞꯄꯤꯔꯛꯈꯣ ꯁꯤꯅ ꯑꯣꯛꯇꯧ ꯃꯥꯟꯗ꯭ꯔꯤ ꯁꯦ ꯍꯥꯞꯄꯛꯀꯦ ꯁꯤꯅ ꯑꯣꯛꯂꯗ꯭ꯔꯣ ꯌꯦꯡꯉꯣ ꯊꯥꯗꯣꯏꯅ ꯑꯣꯅꯤ ꯏꯅꯦ ꯁꯤ ꯑꯣꯏꯔꯗꯤ ꯄꯨꯛꯁꯦ ꯀꯥꯏꯒꯩ ꯆꯥꯔꯅꯤ ꯁꯤ ꯃꯌꯥꯝꯁꯤ ꯆꯥꯔꯗꯤ ꯍꯣꯔꯦꯟ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯗ ꯌꯥꯔꯅꯤ ꯊꯥꯔꯣꯅ ꯆꯥꯎ ꯑꯩꯈꯣꯏꯁꯨ ꯅꯣꯏꯗꯧꯅ ꯇꯧꯕ ꯀꯥꯟꯗ ꯌꯥꯝꯅ ꯆꯥꯔꯛꯏꯗ ꯀꯅꯥꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯡꯖꯨ ꯀꯣꯟꯕꯥꯛ ꯁꯨꯗꯅ ꯑꯗꯒꯤ ꯆꯦꯡ ꯀꯨꯞꯁꯨ ꯆꯥꯗꯅ ꯅꯨꯡꯉꯥꯏꯕꯅꯤꯗ ꯃꯇꯝꯗꯣ ꯑꯗꯣ ꯅꯣꯏꯕꯅ ꯌꯨꯝꯅ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝꯗꯤ ꯆꯞ ꯆꯥꯔꯦ ꯅꯌꯨꯝꯒ ꯄꯥꯟꯅꯈꯤꯔꯣꯏꯗ꯭ꯔꯣ ꯅꯣꯏꯕꯨ ꯂꯩꯀꯥꯏꯁꯤꯗ ꯅꯣꯏ ꯑꯍꯨꯝꯅ ꯂꯩꯁꯥꯕꯤ ꯃꯀꯣꯛ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯅꯤ ꯇꯣꯝꯕꯤꯁꯅꯥꯅ ꯀꯨꯏꯔꯔꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯅꯤ ꯅꯨꯄꯥ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯔꯁꯨ ꯑꯉꯥꯡ ꯑꯃ ꯍꯦꯛꯇ ꯂꯧꯈꯤꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤꯅꯦ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯌꯨꯝ ꯊꯣꯛ ꯄꯥꯟꯊꯣꯛꯍꯧꯕ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯝ ꯀꯩꯗꯧꯔꯨꯅꯤ ꯄꯥꯟꯗꯧꯁꯨ ꯂꯩꯔꯕꯁꯤꯗ ꯀꯨꯏꯅ ꯑꯃꯨꯛ ꯂꯩꯔꯨꯗꯅ ꯍꯌꯦꯡꯋꯥꯏ ꯏꯆꯥ ꯁꯦꯝꯕ ꯊꯦꯡꯅꯕꯅꯤ ꯊꯥꯗꯣꯏꯅ ꯏꯅꯦꯁꯤꯃ ꯑꯣꯟꯊꯣꯛ ꯊꯣꯛꯄ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯉꯤ ꯑꯣꯟꯊꯣꯛꯄ ꯅꯠꯇꯦꯅꯦꯍꯦ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯣꯏꯕꯣ ꯅꯣꯏꯅꯤꯒꯤꯗꯤ ꯈꯪꯉꯤ ꯑꯗꯨ ꯂꯩꯍꯥꯎ ꯅꯪꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯅꯪꯕꯨ ꯈꯪꯅꯕ ꯅꯨꯄꯥꯒ ꯂꯩꯔꯕ꯭ꯔꯣ ꯂꯩꯍꯥꯎꯅ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯈꯪꯅꯔꯒ ꯏꯅꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯩꯃꯥ ꯁꯤꯕꯨ ꯀꯩꯗꯧꯒꯦ ꯍꯪꯕ ꯏꯅꯦꯅ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯍꯪꯕꯅꯤꯅꯦ ꯅꯪꯕꯣ ꯍꯣ ꯑꯗꯨꯕꯣꯕ ꯑꯗꯨ ꯈꯪꯗꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯏꯅꯦ ꯌꯨꯝ ꯄꯥꯅꯤꯡꯉꯦ ꯄꯥꯅꯤ ꯄꯥꯅꯤꯡꯗ꯭ꯔꯦ ꯇꯣꯛꯅꯤ ꯏꯅꯦꯒꯤ ꯅꯊꯧ ꯀꯔꯤ ꯂꯩꯒꯦ ꯑꯗꯨ ꯍꯪꯕꯒꯦ ꯀꯔꯤꯅꯣ ꯂꯩꯍꯥꯎ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯏꯅꯦꯗꯤ ꯆꯨꯝꯅ ꯏꯆꯝ ꯆꯝꯅ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯑꯗꯨꯛ ꯍꯪꯕꯒꯤ ꯋꯥꯅꯤ ꯑꯗ ꯅꯪꯅ ꯁꯥꯎꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯂꯩꯍꯥꯎꯅ ꯆꯨꯝꯅ ꯍꯪꯒꯦꯔꯥ ꯌꯥꯛꯅ ꯍꯪꯒꯦꯔꯥ ꯍꯪꯕꯤꯔꯛꯀꯅꯣ ꯑꯝꯇ ꯅꯊꯧ ꯅꯠꯇꯕ ꯊꯕꯛꯇ ꯏꯅꯦꯅ ꯃꯗꯨ ꯈꯪꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ ꯍꯩꯃꯥ ꯀꯩꯅꯦꯒꯦ ꯃꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯃꯤꯅꯤꯅ ꯂꯩꯍꯥꯎ ꯅꯪꯗꯤ ꯀꯩꯅꯣꯝ ꯇꯧꯏꯅ
Mani, ꯑꯩꯈꯣꯏꯗꯤ ꯃꯑꯣꯡ ꯑꯃꯒꯤ ꯃꯤꯅꯤ. Ine kalakpra. Yengun he. Oh, kalakjadi. ꯏꯕꯦꯝꯃ ꯂꯩꯍꯥꯎ. ꯅꯪꯒꯤ ꯑꯗꯨꯒꯤ ꯅꯋꯣꯡꯗꯨꯅꯗꯤ ꯅꯄꯨꯟꯁꯤꯗꯁꯨ ꯅꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯉꯣꯏꯍꯦ. ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ. ꯑꯗꯨꯅꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯑꯃꯇ ꯐꯪꯗ꯭ꯔꯤꯗꯣ. ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯋꯣꯡꯗꯨꯅ. ꯀꯔꯤ? ꯑꯩꯕꯨ ꯅꯨꯄꯥ ꯐꯪꯗꯦꯕꯤ ꯀꯥꯏꯅ. ꯍꯦ ꯊꯔꯣ ꯍꯥꯏꯕꯤ ꯁꯛꯊꯤꯕꯤ. ꯅꯪ ꯁꯤꯡꯖꯨꯁꯤꯅ ꯅꯃꯥꯏꯗꯨꯗ ꯅꯝꯁꯤꯜꯂꯣ ꯍꯥꯏꯕ꯭ꯔꯣ? ꯍꯦ ꯂꯩꯁꯥꯕꯤ ꯑꯐꯥꯎꯕꯤ, ꯇꯧꯉꯝꯕꯤ. ꯅꯪꯅ ꯉꯝꯃꯒ ꯁꯤꯡꯖꯨꯗꯣ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯅꯝꯁꯤꯜꯂꯣ. ꯅꯪꯗꯨꯝ ꯑꯩꯒꯤ ꯈꯨꯄꯥꯛ ꯑꯆꯧꯕꯁꯤꯅ ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯟꯒꯦ. ꯑꯃꯨꯛ ꯊꯥꯕꯗ ꯋꯥꯟꯗꯒꯦꯅ ꯍꯧꯔꯤ. ꯏꯁ, ꯊꯥꯕꯤꯔꯣꯍꯦ. ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯊꯥꯔꯣꯕ. ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯈꯣꯟ ꯀꯟꯈꯠꯅꯔꯛꯄꯗꯨꯗ ꯄꯣꯠꯐꯝꯗ ꯂꯩꯔꯝꯕ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄꯗ ꯑꯆꯠ ꯑꯋꯣꯛꯁꯤꯡꯅ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ. ꯂꯩꯍꯥꯎꯒꯤ ꯃꯇꯧꯗꯨ ꯇꯣꯝꯕꯤ ꯁꯅꯥ ꯑꯃꯗꯤ ꯊꯥꯗꯣꯏꯅ ꯈꯥꯝꯗꯣꯔꯛꯏ. ꯇꯣꯝꯕꯤ ꯁꯅꯥꯅ, ꯏꯗꯥ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯇꯨꯃꯤꯟ ꯂꯩꯔꯣ. ꯃꯤ ꯂꯣꯏ ꯌꯦꯡꯅꯔꯤꯃꯤ. ꯑꯁ, ꯇꯠꯂꯤꯍꯦ ꯅꯪꯁꯤꯗꯤ. ꯊꯥꯗꯣꯏꯅ, ꯏꯗꯥ, ꯌꯨꯝꯍꯜꯂꯁꯤ ꯂꯥꯛꯑꯣꯁꯤ. ꯃꯤ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯕꯅ ꯁꯤꯔꯦ. ꯂꯥꯛꯑꯣ. ꯃꯥꯅ ꯅꯠꯇ꯭ꯔꯣ ꯍꯧꯔꯛꯏꯁꯦ? ꯊꯥꯔꯣꯅ, ꯍꯩ ꯇꯣꯝꯕꯤ ꯁꯅꯥ, ꯃꯗꯨꯒꯤ ꯁꯣꯅꯣ ꯊꯨꯝꯕꯤ ꯀꯧꯆꯥꯛꯄꯤꯗꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯩꯒꯤ ꯄꯣꯠꯐꯝꯁꯤꯗꯒ ꯄꯨꯔꯛꯀꯅꯨꯀꯣ. ꯏꯁ, ꯑꯩꯗꯤ ꯅꯪꯒꯤ ꯄꯣꯠꯐꯝꯁꯤꯗ ꯌꯥꯝꯅ ꯆꯥꯅꯤꯡꯉꯝꯅꯤ ꯈꯟꯕ꯭ꯔꯣ? ꯁꯨꯛꯆꯪ ꯍꯦꯛ ꯆꯪꯕꯤꯔꯛꯑꯣꯏ. ꯑꯁꯨꯝꯅ ꯑꯅꯤꯗꯨꯅ ꯅꯝꯗꯅ ꯂꯩꯍꯥꯎꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ. ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯈꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯍꯧꯏ. ꯌꯦꯡꯉꯨꯅꯦ ꯅꯣꯏꯕꯣ, ꯃꯥꯒꯤ ꯂꯩꯍꯥꯎ ꯍꯥꯏꯕꯤꯁꯦ ꯀꯌꯥꯗ ꯉꯝꯃꯤꯕ ꯂꯩꯁꯥꯕꯤꯅꯣ. ꯃꯆꯤꯟ ꯑꯁꯤ ꯈꯨꯀꯟ ꯑꯃ. ꯃꯁꯤ ꯂꯩꯁꯥꯕꯤꯅꯦ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯤ ꯃꯁꯤ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯂꯩꯁꯥꯕꯤꯅꯤꯀꯣ. ꯂꯩꯀꯥꯏꯁꯤꯗ ꯃꯥꯗꯧꯅ ꯇꯧꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ. ꯌꯥꯎꯗꯦ. ꯂꯩꯀꯥꯏꯁꯤꯗ ꯃꯥꯒ ꯈꯠꯅꯗꯕ ꯃꯤ ꯀꯅꯥꯕꯨ ꯌꯥꯎꯒꯦ? ꯃꯁꯤ ꯃꯌꯨꯝ ꯄꯥꯟꯕꯒ ꯈꯪꯉꯣꯏ. ꯃꯤꯁꯨ ꯀꯅꯥꯝꯇ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯤꯕ. ꯃꯣꯏꯒꯤ ꯏꯅꯦ ꯍꯣꯏꯗꯤ ꯐꯗ꯭ꯔꯥ? ꯃꯕꯨꯛ ꯃꯄꯥꯎꯒꯗꯣ. ꯃꯥꯒꯤ ꯂꯩꯍꯥꯎ ꯍꯥꯏꯕꯤꯁꯤꯅ ꯀꯅꯥꯕꯨ ꯂꯧꯔꯤꯕꯅꯣ ꯈꯪꯗꯦ. ꯃꯥꯅ ꯍꯦꯛ ꯆꯪꯒꯤ ꯃꯐꯝꯁꯦ ꯃꯤ ꯈꯠꯅꯗꯕꯁꯨ ꯌꯥꯎꯕ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯂꯩꯍꯥꯎꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯔꯝꯗꯦ. ꯃꯥꯒꯤ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯕꯒꯤ ꯃꯇꯧ ꯑꯁꯤꯅ ꯇꯣꯝꯕꯤ ꯁꯅꯥ ꯑꯃꯗꯤ ꯊꯥꯗꯣꯏꯁꯨ ꯂꯩꯍꯥꯎꯒ ꯄꯨꯟꯕ ꯂꯣꯏꯅꯕ ꯇꯜꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯩꯍꯥꯎ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯄꯅꯤ. ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯑꯉꯥꯡ ꯈꯔꯅ ꯃꯔꯨꯝ ꯀꯣꯟꯕꯤ ꯁꯥꯟꯅꯔꯤꯕꯗꯨ ꯍꯟꯅ ꯇꯨꯅ ꯌꯦꯡꯗ ꯃꯔꯨꯝꯗꯨ ꯊꯣꯛ ꯍꯦꯛ ꯀꯥꯎꯊꯣꯛꯇꯨꯅ ꯆꯠꯂꯤ. ꯃꯥꯕꯨ ꯎꯕꯗ ꯁꯥꯟꯅꯔꯝꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯇꯣꯝꯕꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯀꯩꯅꯣ ꯏꯆꯦ ꯂꯩꯍꯥꯎ, ꯅꯪꯅ ꯃꯤꯒꯤ ꯁꯥꯟꯅꯐꯝꯁꯤꯗ ꯂꯥꯛꯑꯒ ꯃꯔꯨꯝꯒꯁꯦ ꯂꯣꯏ ꯀꯧꯈꯥꯏꯔꯒ ꯆꯠꯈ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯍꯦ ꯀꯩꯅꯣ? ꯅꯣꯏ ꯀꯅꯥꯅ ꯂꯝꯕꯤ ꯆꯠꯐꯝꯁꯤꯗ ꯁꯥꯟꯅꯧ ꯍꯩꯒꯦ? ꯂꯝꯕꯤ ꯆꯠꯐꯝꯁꯤꯗ ꯁꯥꯟꯅꯔꯗꯤ ꯃꯁꯥꯅ ꯀꯧꯈꯥꯏ ꯇꯥꯕ. ꯑꯉꯥꯡꯅꯤ ꯀꯩꯅꯣ. ꯄꯤꯛꯇ꯭ꯔꯨꯅ, ꯑꯩꯈꯣꯏꯗꯤ ꯂꯝꯕꯤ ꯆꯠꯐꯝꯗ ꯀꯩꯁꯨ ꯁꯥꯟꯅꯗꯦꯅꯦ ꯈꯪꯕ꯭ꯔꯥ? ꯃꯥꯅ ꯃꯃꯤꯠꯁꯦ ꯍꯟꯅ ꯇꯨꯅꯗꯤ ꯌꯦꯡꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯗꯒ ꯑꯃꯨꯛ ꯇꯥꯏꯅꯔꯛꯑꯗꯅ. ꯍꯦ ꯄꯤꯛꯇ꯭ꯔꯣ, ꯑꯉꯥꯡ, ꯅꯪꯅ ꯀꯩ ꯈꯪꯉꯦ ꯍꯥ? ꯂꯝꯕꯤ ꯆꯠꯐꯝꯁꯤꯗ ꯁꯥꯟꯅꯧ ꯍꯥꯏꯗꯤ ꯅꯣꯏ ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ꯭ꯔꯣ? ꯉꯥꯡꯕ ꯁꯛꯄ ꯌꯥꯝ ꯍꯩꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯪ ꯅꯅꯥꯗꯨ ꯂꯩꯊꯠꯂꯣ ꯍꯥꯏꯕ꯭ꯔꯣ? ꯏꯆꯦ ꯂꯩꯍꯥꯎ, ꯅꯪ ꯑꯩꯒꯤ ꯅꯥꯁꯦ ꯍꯦꯛ ꯂꯩꯊꯠꯄꯗ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯏꯃꯥꯗ ꯍꯥꯏꯗꯣꯛꯀꯦꯕ. ꯅꯪ ꯈꯪꯅꯤ. ꯏꯁ, ꯍꯥꯏꯗꯣꯛꯑꯒ ꯅꯣꯏ ꯅꯃꯥꯗꯨꯅ ꯀꯩꯗꯧꯗꯣꯏꯕ ꯑꯩꯉꯣꯟꯗ? ꯀꯩꯗꯧ ꯉꯝꯗꯣꯏꯕ ꯍꯥ? ꯑꯗꯨꯒ ꯍꯥꯏꯔꯗꯤ ꯂꯩꯊꯠꯀꯦ, ꯅꯅꯥꯁꯦ ꯂꯩꯊꯠꯀꯦ. ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯉꯥꯡꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯑꯗꯨꯅꯤ, ꯈꯪꯕ꯭ꯔꯥ? ꯄꯤꯛꯇ꯭ꯔꯨ ꯃꯅꯥꯗꯨ ꯀꯟꯅ ꯂꯩꯔꯛꯄꯗꯨꯗ ꯅꯥꯔꯗꯨꯅ, ꯑꯌꯣꯃ, ꯅꯥꯏꯌꯦ, ꯊꯥꯗꯣꯛꯑꯣ ꯅꯥꯏꯌꯦ. ꯈꯪꯕ꯭ꯔꯥ? ꯑꯉꯥꯡꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯑꯗꯨꯅꯤ, ꯂꯝꯍꯦꯟꯒꯤꯗ꯭ꯔꯥ? ꯃꯤ ꯎꯁꯤꯠꯇ ꯁꯥꯔꯗꯅ ꯑꯉꯥꯡꯗꯨ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯑꯌꯨꯛꯀꯤ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯑꯗꯨ ꯄꯨꯟꯅ ಚಾಮಿನರಿ. ꯂꯩꯍꯥꯎꯗꯤ ꯍꯦꯟꯖꯥꯡꯗꯨ ꯃꯅꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯒ ꯈꯪꯕ ꯅꯠꯇꯦ. ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯤ. ꯃꯦꯝꯆꯥꯅ, ꯂꯩꯍꯥꯎ, ꯅꯪꯕꯨ ꯍꯦꯟꯖꯥꯡꯗꯨ ꯈꯔ ꯈꯥꯛꯎꯅꯦꯍꯦ. ꯅꯅꯝꯃꯁꯨ ꯆꯥꯗ꯭ꯔꯤꯕꯅꯤꯅꯦ. ꯅꯪꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯕꯗꯤ ꯅꯅꯝꯃꯗꯤ ꯀꯔꯤꯒ ꯆꯥꯗꯣꯔꯤꯒꯦ? ꯀꯩꯅꯣ? ꯍꯦꯟꯖꯥꯡꯁꯤꯕꯨ ꯆꯥꯅꯕ ꯍꯥꯞꯄꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯆꯥꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦꯕ, ꯌꯥꯝ ꯉꯥꯡꯉꯦ ꯑꯩꯈꯣꯏ ꯃꯥꯁꯦ. ꯑꯗꯨꯕꯣꯕ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯅꯤ ꯍꯥꯞꯄꯤꯕ ꯍꯦꯟꯖꯥꯡꯗꯣ. ꯐꯖꯅ ꯇꯞꯅ ꯆꯥꯎꯅꯦꯍꯦ. ꯅꯪꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯆꯥ ꯂꯩꯔꯦ. ꯇꯝꯐꯥꯅ, ꯏꯃꯥ, ꯍꯦꯟꯖꯥꯡꯕꯨꯗꯤ ꯈꯖꯤꯛ ꯂꯩꯍꯧꯔꯤꯌꯦ, ꯑꯗꯨ ꯍꯥꯞꯄꯣꯔꯥ? ꯃꯧ, ꯏꯃꯥꯗꯤ ꯌꯥꯔꯦ. ꯍꯦꯟꯖꯥꯡꯗꯣ ꯅꯪꯒꯤ ꯑꯣꯏꯅ ꯍꯥꯞꯄꯨ. ꯃꯇꯥꯡ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯕꯒꯨꯝ ꯇꯧꯔꯛꯏ. ꯔꯥꯙꯦꯅ, ꯂꯩꯍꯥꯎ, ꯍꯣ ꯂꯩꯍꯥꯎ, ꯏꯅꯦ. ꯃꯦꯝꯆꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ, ꯔꯥꯙꯦ, ꯅꯪ ꯑꯣꯏꯔꯦ.
ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯂꯥꯛꯄꯕꯣ? ꯏꯅꯦ, ꯅꯆꯥꯅꯨꯄꯤ ꯃꯤꯔꯣꯟ ꯊꯨꯡꯗꯕꯤꯗꯣ ꯂꯩꯇ꯭ꯔꯣ? ꯔꯥꯙꯤꯌꯥ, ꯑꯩꯈꯣꯏ ꯂꯩꯍꯥꯎꯅ ꯑꯃꯨꯛ ꯀꯩꯗꯧꯔꯝꯃꯒꯦ? ꯂꯩꯍꯥꯎꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, ꯀꯩꯅꯣ ꯏꯅꯝꯃ, ꯀꯔꯤ ꯂꯩꯔꯦ ꯑꯩ ꯍꯪꯉꯤꯕꯣ? ꯂꯩꯍꯥꯎ, ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯂꯝꯕꯤꯗ ꯁꯥꯟꯅꯖꯕ ꯏꯆꯥꯗꯨꯕꯨ ꯅꯪꯅ ꯆꯩꯐꯝ ꯇꯥꯕ ꯃꯈꯩ ꯐꯨꯔꯤꯕꯅꯤ. ꯏꯆꯥꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯒꯦ? ꯍꯦꯔ ꯏꯅꯝꯃꯁꯨ, ꯑꯉꯥꯡꯅ ꯄꯪꯍꯥꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯊꯥꯖꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯗꯨꯗ ꯀꯔꯝ ꯀꯥꯟꯗ ꯆꯩꯐꯝ ꯇꯥꯅ ꯐꯨꯔꯗꯅ? ꯍꯣꯏ ꯏꯕꯦꯝꯃꯧ, ꯅꯆꯤꯟꯗꯣ ꯊꯤꯔꯅꯨ ꯈꯤꯠ. ꯁꯥꯟꯅꯃꯤꯟꯅꯕ ꯑꯇꯩ ꯑꯉꯥꯡꯁꯤꯡ ꯑꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯧꯕ ꯃꯤꯅꯁꯨ ꯂꯣꯏꯅ ꯍꯥꯏꯔꯛꯑꯕꯅꯤ. ꯑꯩ ꯂꯣꯏꯅ ꯈꯪꯉꯒ ꯂꯥꯛꯑꯕꯅꯤ. ꯑꯣ, ꯑꯩꯅ ꯅꯪ ꯅꯆꯥꯗꯨꯒꯤ ꯃꯅꯥꯗꯨ ꯈꯛ ꯂꯩꯔꯨꯕꯒꯤꯅꯤꯅꯦ ꯏꯅꯝꯃꯅ ꯅꯊꯧ ꯂꯩꯇꯕꯤ ꯑꯃꯒꯨꯝ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯈꯠꯅꯕꯒ ꯍꯧꯔꯤꯁꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯃꯇꯨꯡ ꯊꯦꯡꯅꯕꯗ ꯃꯈꯨꯠꯂ ꯃꯈꯣꯡꯂ ꯑꯃ ꯊꯨꯗꯦꯛꯄ ꯇꯥꯔꯦꯗꯅ ꯑꯩꯅ. ꯔꯥꯙꯤꯅ, ꯌꯥꯝ ꯀꯜꯂꯦꯀꯣ. ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯗꯔꯣ ꯃꯤ ꯐꯨꯕ ꯍꯩꯔꯤꯁꯦ? ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛ ꯃꯃꯥ ꯑꯩꯅ ꯅꯪꯒꯤ ꯅꯈꯣꯡꯗ ꯅꯈꯨꯠꯂ ꯊꯨꯗꯦꯛ ꯑꯃ ꯇꯥꯔꯦꯗꯅ. ꯉꯝꯃꯗꯤ ꯊꯨꯗꯦꯛꯄꯤꯔꯣꯁꯤ, ꯊꯨꯗꯦꯛꯄꯤꯔꯣ. ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯍꯦꯛꯇ ꯈꯨꯠ ꯌꯥꯎꯗꯨꯅ ꯈꯠꯅꯔꯛꯀꯦ ꯇꯧꯏ. ꯂꯩꯍꯥꯎꯅ, ꯀꯩꯅꯣ ꯏꯅꯝꯃ, ꯅꯪꯅ ꯃꯤ ꯑꯃꯁꯤꯗ ꯂꯥꯛꯑꯒ ꯍꯦꯛꯇ ꯈꯠꯅꯕꯒ ꯍꯧꯔꯤꯁꯤꯕꯣ? ꯍꯩꯃꯥ, ꯃꯤꯒꯤ ꯁꯝꯒꯁꯦ ꯍꯦꯛꯇ ꯆꯤꯡꯉꯦ ꯋꯥꯅꯤ. ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯁꯝꯗꯣ ꯐꯣꯏꯕ ꯇꯥꯔꯦꯗꯅ ꯑꯩꯅ ꯍꯧꯖꯤꯛ. ꯃꯦꯝꯆꯥꯅ, ꯉꯥꯏꯈꯣ ꯃꯤꯔꯥꯗꯤꯍꯦ ꯅꯣꯏꯕꯣ. ꯉꯥꯏꯈꯣꯁꯦ ꯉꯥꯏꯈꯣꯁꯦ, ꯇꯞꯅ ꯏꯪꯅ ꯍꯥꯏꯅꯧ ꯀꯩꯗꯧꯒꯦ? ꯈꯨꯠ ꯍꯥꯟꯅ ꯍꯦꯛꯇ ꯌꯥꯎꯔꯤꯁꯤꯕꯣ. ꯂꯩꯍꯥꯎ, ꯇꯧꯅꯨꯁꯦ. ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯑꯗꯨꯝꯅ ꯇꯧꯗꯧ ꯅꯠꯇꯦ. ꯏꯅꯦ, ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯋꯥꯔꯣ. ꯂꯩꯀꯥꯏꯁꯤꯗ ꯃꯥꯗꯧꯅ ꯇꯧꯕ ꯀꯅꯥ ꯌꯥꯎꯒꯦ? ꯃꯤꯅ ꯃꯔꯣꯜ ꯑꯃ ꯎꯁꯤꯠꯇ꯭ꯔꯤꯕ. ꯑꯁꯤꯕꯨ ꯂꯩꯁꯥꯕꯤꯅꯤ. ꯃꯃꯥꯏꯁꯤꯕꯨ ꯀꯥꯏꯗ ꯄꯥꯟꯕꯅꯣ ꯈꯪꯗꯦꯅꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯒ ꯑꯃꯨꯛ ꯈꯠꯅ, ꯑꯃꯒ ꯑꯃꯨꯛ ꯈꯠꯅ. ꯃꯦꯝꯆꯥꯅ, ꯔꯥꯙꯤꯌꯥ, ꯅꯪ ꯁꯥꯎꯔꯅꯨꯁꯦ. ꯏꯅꯦ ꯃꯥꯕꯨ ꯃꯇꯨꯡ ꯇꯧꯗꯅꯕ ꯉꯥꯡꯒꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯇꯝꯐꯥ ꯁꯨꯃꯥꯡ ꯑꯗꯨꯕꯨ ꯁꯟꯊꯤ ꯂꯩꯉꯣꯏ ꯍꯥꯞꯇꯨꯅ ꯖꯣꯔꯣ ꯖꯣꯔꯣ ꯃꯍꯤ ꯂꯥꯡꯅ ꯋꯥꯏ ꯇꯩꯔꯤ. ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯍꯥꯎ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯄꯅꯤ. ꯇꯝꯐꯥ ꯋꯥꯏ ꯇꯩꯕꯒꯤ ꯃꯈꯨꯠꯇꯣ ꯍꯥꯏꯕꯗ ꯃꯍꯤꯒ ꯂꯥꯡꯕꯅꯤ. ꯂꯩꯍꯥꯎꯒꯤ ꯐꯤ ꯐꯅꯦꯛ ꯑꯗꯨꯗ ꯆꯣꯡꯉꯤ. ꯂꯩꯍꯥꯎ ꯁꯥꯎꯅ, ꯏꯅꯝꯃ ꯀꯩꯅꯣ? ꯅꯪ ꯃꯅꯥꯃꯤ ꯇꯥꯡꯕ꯭ꯔꯣ? ꯑꯁ, ꯐꯤ ꯐꯅꯦꯛ ꯑꯍꯟꯕꯁꯦ ꯂꯣꯏ ꯂꯣꯏꯔꯤꯕ. ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯩꯗꯤꯀꯣ. ꯍꯩꯃꯥ, ꯂꯩꯍꯥꯎ, ꯏꯅꯝꯃꯗꯤ ꯎꯍꯧꯗ꯭ꯔꯦꯗꯅ. ꯀꯥꯏꯗꯩ ꯎꯔꯅꯤ ꯍꯥꯏꯒꯦ? ꯊꯕꯛ ꯑꯃ ꯇꯧꯕꯗ ꯍꯟꯅ ꯇꯨꯅꯗꯤ ꯌꯦꯡꯗꯅ. ꯍꯟꯅ ꯇꯨꯅ ꯌꯦꯡꯕ ꯈꯔꯁꯨ ꯇꯝꯃꯣ. ꯂꯩꯍꯥꯎ, ꯅꯪ ꯁꯥꯎꯔꯅꯨ. ꯏꯅꯝꯃ ꯇꯁꯦꯡꯅ ꯎꯍꯧꯗꯕꯅꯤ. ꯏꯅꯝꯃ ꯁꯣꯏꯈꯤꯕꯅꯤ. ꯁꯨꯃꯥꯏꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯖꯨꯒꯣꯠ ꯋꯥꯏꯔꯣꯟ ꯆꯥꯔꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯒꯤ ꯅꯌꯨꯝꯗ ꯄꯥꯜꯂꯛꯏꯒꯦ? ꯅꯌꯨꯝ ꯄꯥꯟꯅꯤꯗꯤ ꯈꯪꯂꯒ ꯊꯕꯛ ꯑꯃ ꯇꯧꯕꯗꯅ ꯏꯆꯨ ꯇꯥꯖꯗ꯭ꯔꯤꯕ. ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ? ꯇꯝꯐꯥꯡ ꯍꯥꯟꯒꯩꯗꯤ ꯂꯩꯍꯥꯎꯅ ꯉꯥꯡꯕ ꯁꯛꯄꯗ ꯀꯩꯁꯨ ꯃꯥꯟꯅꯕꯤꯗꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯁꯨ ꯉꯁꯤꯗꯤ ꯈꯨꯝꯃꯛꯏ. ꯀꯩꯅꯣ ꯂꯩꯍꯥꯎ? ꯏꯅꯝꯃꯁꯨ ꯁꯣꯏꯕꯅꯤ ꯎꯍꯧꯗꯕꯅꯤ ꯍꯥꯏꯗꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯤꯗꯅ. ꯅꯪꯅ ꯍꯦꯛ ꯇꯧꯔꯒ ꯑꯩꯕꯨ ꯅꯈꯥꯒꯤ ꯑꯉꯥꯡ ꯑꯃꯗ ꯉꯥꯡꯕꯒ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯉꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯏꯅꯝꯃꯒꯤꯁꯤ ꯁꯣꯏꯕ ꯑꯣꯏꯔꯝꯃꯣꯏ. ꯇꯧꯒ꯭ꯌꯥꯎꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯏꯅꯝꯃꯒꯤꯁꯤ. ꯅꯪꯒꯤ ꯑꯗꯨꯒꯤ ꯅꯕꯨꯛ ꯐꯠꯇꯕꯗꯨꯗꯅꯤ. ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤ ꯑꯃꯗ ꯇꯤꯟꯅ ꯌꯥꯗꯕꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯈꯠꯅꯔꯤꯗꯣ ꯑꯗꯨꯅꯅꯤ. ꯍꯣꯏꯅꯦ, ꯑꯩꯕꯨꯗꯤ ꯄꯨꯛ ꯐꯠꯇ꯭ꯔꯤ. ꯑꯗꯣ ꯏꯅꯝꯃꯗꯤ ꯀꯌꯥꯝ ꯐꯔꯗꯅ. ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤꯀꯣ. ꯑꯩꯅ ꯀꯔꯤ ꯄꯨꯛ ꯐꯠꯇ꯭ꯔꯗꯅ? ꯍꯥꯏꯔꯛꯎꯅꯦ ꯍꯥꯏꯔꯛꯎꯅꯦ. ꯇꯥꯖꯧꯅ ꯊꯕꯛ ꯋꯥꯅ ꯁꯨꯗꯨꯅ ꯄꯨꯔꯛꯄ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯏꯃꯥꯒ ꯑꯩꯒ ꯈꯪꯍꯟꯗꯕꯤ ꯏꯅꯝꯃꯅ ꯅꯄꯥꯝꯗ ꯊꯩꯔꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯍꯦ ꯂꯩꯍꯥꯎ, ꯑꯩꯅ ꯀꯗꯥꯏꯗ ꯀꯔꯝ ꯀꯥꯟꯗ ꯏꯄꯥꯝꯗ ꯁꯦꯜ ꯇꯨꯃꯤꯟꯅ ꯊꯩꯔꯦ? ꯍꯥ? ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯃꯥ ꯁꯤꯔꯨꯝ ꯅꯥꯔꯨꯝꯕꯤꯗꯨ ꯂꯥꯛꯄꯗ ꯅꯪꯅ ꯅꯃꯥꯗ ꯁꯦꯜ ꯇꯨꯃꯤꯟꯅ ꯄꯤꯈꯤꯕꯗꯣ ꯑꯩ ꯈꯪꯉꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯑꯗꯨꯗꯤ ꯏꯃꯥꯗ ꯑꯩꯅ ꯄꯥꯕ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯆꯨꯝꯅ ꯁꯨꯝ ꯑꯍꯥꯎꯕ ꯃꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯕꯅꯤ. ꯑꯗꯨꯒ ꯅꯪꯗꯤ ꯋꯥꯈꯜꯕꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ. ꯅꯕꯨꯛ ꯐꯠꯇꯕꯩ ꯍꯧꯅꯕꯤ ꯐꯅ ꯈꯟꯕ ꯑꯃꯠꯇ ꯉꯝꯗꯦ ꯍꯥꯏꯗꯣ ꯏꯕꯦꯝꯃ ꯅꯪ ꯇꯧꯔꯤꯅꯦ. ꯍꯣ, ꯍꯥꯏꯖꯜꯂꯨ ꯍꯦꯛꯇ. ꯑꯩꯗꯤ ꯉꯍꯥꯟꯒꯩ ꯈꯪꯕꯨ ꯈꯪꯉꯨꯗꯦ. ꯅꯣꯏ ꯅꯃꯥꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯌꯨꯝꯁꯤꯗ ꯁꯤꯔꯨꯝꯅꯕꯤ ꯁꯥꯗꯨꯅ ꯂꯥꯛꯏꯗꯨꯗꯤ ꯁꯦꯜ ꯂꯧꯕ ꯂꯥꯛꯏ ꯑꯣꯏꯔꯦ. ꯂꯩꯍꯥꯎ, ꯅꯪ ꯋꯥ ꯉꯥꯡꯕꯗ ꯀꯥ ꯌꯥꯝ ꯍꯦꯜꯂꯛꯀꯅꯨ. ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯗꯨꯁꯨ ꯅꯪꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯥꯕ꯭ꯔꯥ? ꯍꯥꯏꯔꯦ. ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯣꯏ ꯅꯃꯥꯗꯣ, ꯅꯣꯏ ꯅꯃꯥ ꯁꯤꯔꯨꯝꯅꯕꯤ ꯃꯆꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄꯤꯗꯣ. ꯇꯝꯐꯥ ꯁꯥꯎꯅ ꯂꯩꯍꯥꯎꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ. ꯈꯪꯕ꯭ꯔꯥ, ꯅꯪ ꯃꯤ ꯑꯗꯨ ꯎꯁꯤꯠꯇꯕ. ꯅꯪ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯈꯜꯂꯤ? ꯍꯥ? ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯈꯜꯂꯤ? ꯉꯍꯥꯟꯒꯩ ꯑꯩꯅ ꯏꯆꯟꯅꯤ ꯏꯅꯥꯎꯅꯤ ꯍꯥꯏꯗꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗ ꯏꯊꯛ ꯁꯨꯝ ꯀꯥꯔꯛꯑꯦꯅꯦ ꯅꯪ. ꯑꯣ, ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯍꯦꯛꯇ ꯊꯥꯏꯅꯦ. ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔ ꯌꯦꯡꯉꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯐꯣꯏꯗꯠꯂꯤ. ꯈꯪꯕ꯭ꯔꯥ ꯅꯪ?
ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯍꯦꯛꯇ ꯊꯥ ꯌꯥꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪꯁꯨ? ꯇꯝꯐꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯑꯌꯣꯃ ꯂꯩꯍꯥꯎ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯏꯅꯝꯃꯒꯤ ꯁꯝꯁꯤ ꯊꯥꯗꯣꯛꯎꯁꯤ ꯂꯩꯍꯥꯎ ꯑꯌꯣꯃ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯀꯔꯤꯒꯤ ꯊꯥꯗꯣꯛꯄ? ꯊꯥꯗꯣꯛꯑꯦ ꯍꯧꯖꯤꯛꯇ ꯑꯐꯥꯎ ꯌꯥꯝ ꯁꯥꯈꯤꯗꯥꯏꯅꯦ ꯑꯩꯉꯣꯟꯗ꯫ ꯃꯇꯥꯡ ꯑꯗꯨꯗ ꯈꯪꯍꯧꯗꯦ ꯂꯩꯍꯥꯎꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯁꯥꯐꯨ ꯀꯜꯂꯕ ꯈꯨꯄꯥꯛꯅ ꯂꯩꯍꯥꯎꯒꯤ ꯃꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯤ꯫ ꯑꯆꯧꯕꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯗꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯊꯛꯀꯤ ꯑꯍꯜ ꯅꯅꯝꯃ ꯑꯁꯤꯗ ꯅꯪꯅ ꯁꯨꯝꯅ ꯇꯧ ꯌꯥꯕ꯭ꯔꯥ? ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯆꯩ ꯑꯃꯅ ꯂꯩꯍꯥꯎꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯐꯨꯗꯔꯝꯃꯤ꯫ ꯂꯩꯍꯥꯎꯅ ꯑꯌꯣꯃ ꯅꯥꯏꯌꯦ ꯇꯥꯆꯧ ꯅꯥꯏꯌꯦ ꯑꯌꯣꯃ꯫ ꯀꯔꯤꯒꯤꯅ ꯑꯩꯅ ꯏꯆꯟꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯩꯕ ꯑꯁꯤꯗ ꯅꯪ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯃꯥꯏꯁꯤ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯅꯪꯒꯤ ꯃꯔꯝ ꯉꯥꯛꯇ꯫ ꯇꯝꯐꯥꯅ ꯃꯈꯣꯏ ꯇꯥꯆꯧ ꯌꯥꯔꯤꯁꯦ ꯇꯣꯛꯄꯤꯔꯣꯁꯤ ꯐꯨꯕꯗꯣꯝꯇ ꯇꯣꯛꯄꯤꯔꯣꯁꯤ ꯑꯉꯥꯡꯁꯦ ꯁꯤꯕ ꯇꯥꯔꯤꯃꯤ꯫ ꯃꯁꯤ ꯆꯥꯛꯀ ꯄꯤꯖꯔꯨꯅꯨ ꯏꯃꯨꯡꯗ ꯁꯣ ꯂꯣꯟꯖꯤꯟꯗꯨꯅ ꯊꯝꯃꯨ ꯃꯁꯦ ꯉꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯆꯧꯕꯅ ꯂꯩꯍꯥꯎꯕꯨ ꯃꯄꯥꯟ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯂꯩꯍꯥꯎ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯇꯞꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡꯗꯨ ꯈꯟꯖꯤꯜꯂꯨꯔꯒ ꯃꯊꯟꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯂꯩꯍꯥꯎ ꯇꯞꯅ ꯋꯥꯈꯜ ꯇꯥꯈꯤ ꯑꯗꯨꯕꯨ ꯂꯩꯍꯥꯎꯅ ꯋꯥꯈꯜ ꯇꯥꯔꯕꯁꯨ ꯃꯥꯅ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯕꯤꯔꯝꯗꯦ꯫ ꯃꯤ ꯀꯅꯥꯁꯨ ꯃꯥꯕꯨ ꯄꯨꯟꯕꯤꯔꯝꯗꯦ꯫ ꯃꯥꯅ ꯐꯅ ꯍꯧꯔꯨꯔꯕꯁꯨ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯄꯨꯟꯕꯤꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯈꯤ꯫